mayam punamakpu Panthou Liklamgi maikaidagi ikongna khurumjari matam khara wari thaba lelurabagi tungda ngasi amuk wari makha tana thajanaba ekoi thorang tawjare ngasi amuk tabirasi Panthou Liklamgi nifu suba wari episode ama naknaringai gi matam loinaringai gi matam dadi mahakpu kayam nuksiba thoina hena su khanglude latnaraba matungda mahaka paw phanaba phangdraba matam asidadi mahakkidamak thamoida takiba mami ado hena hena mayak singlakhi nuksindaringai gi matamda thajanaba watkhiba kariguma khongthang ama soikibaduna ngasi phawba jujuna Ajit bu mirai khibani mahak nasidi kanagumagi manakta punsi nungaina mayum panduna hingkhrabani mahakna nungaina hingkiba tarabasu matam amada mahakka Ajit ka phajana loina khiba amadi nuksina khibaduna ngasi phawbadi jujugi nuksibagi mami aduna Ajit adumak thamoi kaiduna lehori matamdo class 11 12 ki ahan session hobo nomitni makhoi gi school gi berenda da hangana da chattuna sanari Ajit ado mahagna asum chatlaga lakpada class 11 gi ruma payorakpadani mahagna ahan boina juju bu ubo phangjakhibado juju masak mato yamna phajai mahaki ingtapna phajaba maithong mahaki kuphet kaphet pangba misna ani duna hek yeng thorok mikup ado mahaka ahan boina Ajit ki michanakhi mikup aduda hena thoina ngauki Ajit ado mahak numittudagi jujugi wakhanda tumba yakhidabani mahaktagi wakhan kya khankhibani nungti numit khudingi mahakna school lakpa matamda jujubu lumlaga kaya yengjai phongdokpadi ngamde mahakki matawadu ubada makhogi classmate ki mamanaba singna mahakki matawadu bu yengma ngamduduna jujubu mahakki dama haibirage haiduna mateng kya di pangbikhi mamanaba singna jujuda Ajit bu masak takpire mahaka khangno mabung mapaw yamna phabani loinau haiduna makhoina Ajit ki number phawa pisilambani numitto college suti thaba ngai ngamkidabani Ajit ado yumda jujuna phone torokani haiduna yamna wana ngai jakhibani numitudi mahaki call lakhide mathangi numitta mamanaba singna ngarang call torokani hairaga karigi toroktibano haiduna makhoina jujuda hangluba mikuptadi jujuna ngasi soidana torokke haiduna paw hairakhi numitto nungthingni pung 3:30 rom tarakpadani college suti thanaraba matungda jujugi call lakhibado magi call lakko mikupta yamna haraujakhi Ajit to makhoi ani wari kya sanakhi wari sanaraba matungdani jujugi maming amadi mahake lepham punna Ajit chu khangle mahak Ajit khogi khulladudagi kilometer 6 lom challaga leiba chingi khullamadagini mahak chingmi nupini mahakna wa ngangwa matamda lon khare khare khoirap tawna ngangbado yamna thoina hena nusijakhibani Ajitna numitudagi makhoi ani phone wari kya sanakhi tapna tapna nusibagi makun kya helakhibani nongmata phawba wari sanadrabadi makhoi ani leiba ngamnadabagi phibam phawba oirakhi jujuna college kari badasu mahaki mayumdagi laalaga tamba natte mahakna makhoigi school manakta ren ama lauduna mahakna college tu kabani mahaki masak matau phajaba ingtappa bong hajadaba matau kaya ado makhoigi college adu tamliba nupa kaya gi thamoi sumhaningai ni mangonda ngaujaba mabu pamjaba kaya amana nusi proposal kaya pirakhibusu tattani yauribani mahaka Ajit ka mari lene khangbadagi tokibani pa kaya amsu yaukre makhoi ani lapna khrabadi makhoi ani tokna khrabadi haiduna tanja lumduna leiba nipa kaya amsu yauri makhoina lumjai haibadu ngai mahaka Ajit ka leiriba mari asidi yamna kankhibana kanana su makhoi ani gi mari bu thadapa pak ngamkhidi makhoi ani college suti thaba matamda su yamna toina unai college ta su makhoi ani na class of leiba mikup ta su wari kaya tana sanai kariguma matang na su makhoi ani koiba kaya setminai yamna understanding leina nuksinaba haibado makhoi ani gi marakta oidi kariguma matangda makhoi ani koiba setpada Ajitna paisa yaudраbasu jujuna hekta mateng pangbi mahak pukchen yamna su chawi yamna su phaba nupini koiba chalingai gi matamda su makhoi anina nong kana churakpadagi waiting set amada
nong panduna laikhiba khudongthiba awaba kayasu makhoi anigi punsidasu thingnai nuksinaba kaubanina kariguma matangnasu khannaba saunaba kayasu yauribani makhoi anina khannaba saunaba kaya yaurabasu yamna kuina saunade kaktang saunaba haibaduni wari kaya sanabadadi yamna toina jujuna Ajit haijai nakhoigi maitegi chanabi ngakpa ngamgadaba mande maitegi chanabi yamna lui hai nakhoigi maitegi chanabi se kamdongna tamgani haiduna yamna pakhatchana mana Ajit wa kaya hangjari matamduda Ajitna phajana hai nangna ikhoida leiraba matamda maitegi chanabi puna ina nangona tambigani thoina hena suwaganu karisu nungaitaba khanganu haiduna mahaki puningbasu themjinbiribani Ajitna asumna loinarakpa nungsinarapa kaya asina ngasidi class 12 ki exam loiraduna jujudo mahaki khunda matam khara chatkiba tari mahak khunda chakhrani khanbada wakhan yamna nungaikide Ajitto makhoi khuladudi phone tawbagi newaksu kya kanna phangdaba lamni mahna khunda chakhrabadi mahak atopa nipa koikhigadra mahak amuk hana lakloidra haiduna thawai wajaba amadi nungaitaba kaya tattana pharokli Ajitta machin manau mangagi manungda iton tonbi ona yaujabani jujudo mahak Ajit ka leinariba mari ase jujugi mapana su khangi khanglabasu mahna lapthokno wari sanaganu haiduna pau kaya pirabasu makhoi anigi mari asina asuki matik kankhibana kananasu makhoi anigi marakta khuthinginba ngamlakhide asumna matam kaya asum haukhibana jujudo ngasidi mahaki khunda chatkhibadagi numit mangani tararem sure mahak Ajit ka pau phonakhidaba phone chu torakhidre mahaki mama pau amata phawba Ajitna takhidre asomdadi Ajitto lefam chapum khanglakhide phone adu paiduna mahaki call lakpra haiduna hanjin ngaijakhibani mahak wari sanaramba number adudi mahana call torba mikuptadi switch aiduna adumak leikhirabani tha makhai tha ama pharaklaba phawbada jujugi mawa mapau amata phawba taraktabada lefam chapum khangdabana Ajit ado nongma mahak jujugi khunda juju thiba lakhibani mahaki khunda laklabasu yum masengma khangdabana mahak jujuga thengnakhide mahak yamna kapkhibani jujudo amukhanna ekhoi khunda laklaroidra haiduna thawai waba amadi nungaitaba kaya tattana phawkhi chak chabusu yakhide chatle chatpham khangde tumle tumpham khangde mamanaba kayana mahaki wakhan nungainaba tattana koiba chatpa kayada pubi mamanaba kayaga pulli chali habadu mangai mahaki wakhandi jujugi damak tattana nungnangba nungaitaba kaya phawri asum mahaki wakhanda nungaitaba amadi nungnangba kaya phorakpaduna mahaka jujuga pau phonaraktaba tha ama khare helakle nongmadi itha thajadaba numit amada masak khangdaba number amadagi wrong number tarakhibani Ajitta mahak wrong number tarakliba number ado kanano natraga jujura haiduna mahak call back tawraga yenglibani number ado nupi amagi number oirami numitugi matungdagi nupi aduga Ajitka message kya tottana thanakhi wari kya sanakhi mahana wari kya sanarabasu message kya thanarabasu mahaki wakhandi jujugi damak lengdana adumak leiri nupi ado lesabi machani nupi aduna Ajitta wahaiwata kaya henjilakpa wari kaya tattana sajilakpa kaya tawrabasu mahakna jujugi damak lengdana mahaki lengdaba wakhalladuna mahak nupi aduda mahaki oiba thamoigi wa kaya amata phawba haikide mahakna nupi aduna asum taksilakpadagi makhoi ani wari sanabata natana sak khangnaba amadi nong phadok kariguma khara chamin thakminnabadi mahak nupi duga chatminnabadi yaurure tasengnamak mahak nupi aduba koinabadi natte loinaruba amadi tinaruba khaktani mahaki wakhandi ngasi phawba jujugi damak lengdana leiri mataw asumna jujuga pau phonakhidaba matam kaya ado asomda Ajitti nauna mahaka tinaba nupi aduga chatminnaba amadi wari kya sanabadi tawrurabani adubu mahak tasengnamak nupi aduga atamnana koinakhibadi natte asumna loinaba amadi chatminnaba kya tawrurabasu nongmadi itha thajadaba numit amada jujudo call tawrakhibani Ajitta mahakna haikhi mahana khunda leiringagi mikup ado phone jo pahenkide
phone paibagi khudong chabusu amata phawo phangkhidabani newak chu phangdaba lam oibana yamna waki haiduna mahang nungaitana Ajit ta pau kya tamlakhi magi khonjel adu hek taba mikupta nungairamdaba amadi pendaba kya leramlabasu Ajit to yamna haraujaki mahak amuk hanna mahak renta laklagani ma college ka ba horagani haiduna pau kya tamlakpada asomda Ajit to lefam chapum khangkhide harauba amadi nungaibana asumna juju do college amakarare mana college karaga makhoi ani hanagum wari sanaba unaba tattana tawrakhi makhoi ani matam khara loinaraba matungda juju gi manakongda mahana khunda leiringai Ajit to nupi atopa koi habagi pau mangona takhibani madu taba mikupta gidi mahaka Ajit ka chaunaba khanaba tattana horakhi waro kya sengdonaba Ajit na tattana honai mahana sengdonaba kya kanna honarabasu asomdadi juju do mahaki wakhanda mahaki thamoida pendaba amadi nungaitaba kya phauki mangna asuk thajana asuk nungsinal thamjaba nahakpu karige atopa nupi koiribano haiduna nahakna aigi thajaba manghallabanina nahak ngasidagi nanga iga mari tanaragani haiduna juju do mahak ngasidi Ajit tagi lapthokpa horakhi yamna kanna themjakhibani juju bu Ajit na adubu juju gi thamoida penkhidaba amadi mahaki thajaramba kaya do manghalle haiduna mahaki waroba nungaitabadudi kaidonungda khak phakhidre phana kana theme haibadungai aduga asomdasu matam khara leiraga chawbo phajarakani da haiduna yamna kanna thaucharudabani Ajit chu mahak matam khara ki warobani mahak aina thembada soidana yarakani haiduna khallubuduna ngasidi juju su mahakna thajaba manghalabani na haiduna mahak su atopa nipa ama khangnaraga leiramki mahak atopa nipa ama khangnakre habagi pau tabada yamna kapkhibani Ajit to nahak adumna tawgano karigi nahakna adumna tawribano haiduna mahakna tattana juju da haijakhi mahakna haijai habadungai yaba kawba leikhidre thajaba manghan manangondadi karigi nanga iga nuksinagani haiduna jujuna Ajit ta thina ngangba cheiba kya hurakhi mahakna adumna tawba mong matau kaya do asomdadi Ajit to kapna lefam chapam khangkhide nupa oirabasu mamittagi mapi lepa leitana sintharaga mahak juju da nahak adumna tawgano haibasinatana atopa wahi kaya amata phawba hairaktre mahakna kanna haijai haibadungai adumak yakinte juju do mahakna nipa mahaka nauna khangnabaduga tattana koiba chatminnaba amadi wari kya sanaba matawduna asomdadi Ajit ado hena chakpa amadi nungaitaba kya helakli mahakna juju da wari sendoknaba chamthoknaba tanja tattana haijakhibani mahakna haijai haibadungai jujuna di kaidonungda chamthoknaba sendoknabagi tanja amata phabu pikhide mahak yamna wana kaplaga lenjakhibani Ajit ado nongmadi thajadaba numit amada jujuga nawga khanariba nipa aduna call tawrakhi mahakna hairakhi karigino nahakna jujuda matam khudimakta ayadba piriba matam amada nanga khangnaramba tarabasu ngasidi mahak iga khangnare nahak amuk hanna mangonda yetlaga no haiduna thina ngalakhibani asumna ngalakpa cherapa kaya aduna nipa aduga Ajit ka phone da khanakhi launakhi asumna wa kaya mare yenarakpadagi nupaduna haiki nanga iga yetnaraga oiraroi nonga matam thanaraga juju akhoi hum punna wari sanasi numituda mahakna nuksijaba mahakna pamjaba nipaduda mahaki maraiba lebrasunu haiduna akhoi hum matam thanaraga nonga thengnakhi numit adudi asomdadi Ajit ki punsida kangumnaroidaba mahaki thamoida mayek larba muk amana chusinduna leibagum oikhibani matam thanakhibagi matungina makhoi lamhang amada nongma thengnakhi jujuga nongna khangnariba nipa adusu mamanaba kaya puraga lakhi aduga Ajit chu mahaki mamanaba kaya puraga lakhi makhoi nakan leplaga mayaida jujuba thamlaga makhoi na hangki nahanga nuksirjaba nupadu kanano nahanga lepkadaba nupadu kanano nahanga pamjaba nipadu khuthillo haiduna makhoi na wa hangkhibane asomda Ajit ti mahaka jujuga matam sangna koinarakpa amadi loinarakpaduna mahaki damakta leplakani haiduna yamna harauna leijakhibani adubu mahakna khallibasing adudi punna tayonana thoki jujuna hairakhi mahak nauna khangnariba nupa asigidamakta lepkani haiduna hairakhibani
Wahai adu tabada Ajit leimaida longna takhi. Mahak mamittagi mapi lepa letana sintharaklaga mahak wa haibadi ngamda kaplaga yamna thawai chakna jujudi yengjakhibani. Asumna ngahak leiragadi makhoi lakminaba mamanaba kya khana chainaba amadi launaba kya haurakhi. Yamna kuina su khanakhide. Numittuda makhoina wa samthonakhiba amadi khannakhiba kya aduna numittugi numidangda jujudi mahak nauna khangnaba nupaduda adumak chenkhi. Mahak chenkhibagi paw si tabada nonganbada Ajitto lepham khangkhide. Hikna kaptuna leli mangna khalli nupi haibasidi karigumba makhoida oijaba natraga khudongchaba khara phanglabadi makhoigi hana khangnarba misingse hekta makaungthokpa ngammi lapthokpa ngammi maral sibasu ngammi haibase maki wakhanda aduma khallaga leiri. Mahagna karisu maral leitaba punsi asida karigidamak jujuna mangonda maral siribano nuksibabu waphangnaba yabra kanana hena nuksibagi haiduna waphangnaraga nuksiba munba yabra haiduna mahak ngasisu kaplaga leli. Mahakki punsida nupi haibasisu khire haiduna amukchu khalli. Mamanaba kayanadi haukrabadi haukre naki nauna punsi ama yengo haiduna kanna themjinbiri. Thokiba thodok kaya aduna ngasi phawbadi mahak nupi amata phawba hanna yenglaroi haiduna yamna wakhan nungaitaba punsi amada ningba kaina marup Ajitto hinghauri.